Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layenguna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 70055341666 natraga 8974572154 da pau phabirak bujagani Kromzare ELITETV ki test of cartoon ki mahaw mengta views han taramok chori muru ngasi imfala funga pau sesing cartoon sing da cartoon nisina kari haining liba kari phongong liba kari wakal khalan ba do myam sanong tamjage ambalo ko jage sanga express ki onthok pani da yam phajaba khoi ki cartoon ye se khoi ki kang tin kang ki ni khoi ki kari haitare kanna khoi kharo ga kari ba khoi ki uche manba tin nama leibudo horai khaibi gai leiba aduma tin nama singsina tin nama lekta lawrasi aduga khoi gitar ga khonga bal ga khong na da masinai salak baneba respectable mantri MLA dance to biding lebadi ekhoi gi nakta lakpiyona adamasna ho hard beauty and slap many young men magi phajabaduna miyoi anang khaleba na ha kya di ekhoi pura magi minai hele kai na yam phajaba ni aduna ngasagi respectable MLA mantri MLA dance to biding lebadi ekhoi gi nakta lakpiyona jik ton ba khoi dance to giba meama isai sakiba meama leire kaisu gai de khoi Tamil Nadu ki chief minister bhauda khoi bijedu film dagi horokpa art nina khoi dance adum toba adum yawi kaisu gai de mai matang matam haibudo adunda mayam gi toba adagi thakchel laga toba nataba adagi khoi gi ekta mayam mangda matang matam chana toba nataba matang chana akhoi da khamba jagoi saune heka tobuda kaisu gai de yam phajaba adum mayam leibaduni adugi wahan thok leiba yamna phajaba cartoon nen thamjage tang leisina khoi sana leiba ki loiredana aduni loiredana sida khoi world environment day tangsi le jun manga dani adana me u thabi matang da issue se tore u thagi basi u in terms of lakh crore da khoi wal ban mo sab de lakh ko thari u mayam si hingadi manipur si pujang changani na khoi haina bu adani thari bu u singsi phanadi yam lebu hobudi u de da na moi sai hanjina haibadni ada amasna haire era thanai haibagi thabani hounaba thabana te dana mamang ge khoi viral chakidoni minister mayam nu oiramba name plate mayam du loi phukta laga sogida nu pusalin bado adu kedorega mathang gi thabada usin namne na ana ngasai gi udu tharaga phajna yinghen biraga hingan badune matau daise hingan dagdi thare na khoi photo namaga TV da khabar yaunaba madu tawdu kana di haibagi message ama biba adum bayam phajaba cartoon en thamjage mathang ga leisna khoi pongna phongi balo he si yengbiyo mathai manau si wai chana bani cha pithakwa mai na pa sida adada manibisina hangbani mai na purabida moi mi phaki badu sarkar na kankraba kamdo khre na hangada mai na pa ja hanga ka hayakone madu ena de sinaram ne na khoi me haji haina baduni me na haina ba amana lemna tharo haiba duga handaki minister chief minister wasna khoi ena de sinagre haibagi mayam singang ba adu potu dene dum hajik se dum mai magi kanom thamnare haitar symbolic oi ba wa aduna moi mi phaki budu sarkar na kankraba kamdo khre na pina hangkanda madu ena de sinaram ne na yamna faja poni khoi na dum
NIA ko ngaure case myan paimandana Manipur case myan si hojipuda fajana akhoi magi solution puraktana madugi punishment justice pi bamte yaudi adu myan su udani adu NIA sinara mani haidana phagi tawna botuni adu akhoi mathang da leisina akhoi hoelan paugi as loire haibadune ba nani khana bane ani khana sida kamai tawgi amana makong kawba amana makhotna thinbegi amana hai khut thai haidana ba khong hekta kawrgena khongna kawbadeba ada amase kaina aisu ahal fui haidana ba makhong na thudek lagena makhong thudek bane amasina khongna kawbani ala khutna khut thai hangjena bane na ala amasina makhong thudek na makhong je thangalaga leibigi yam phajaba adumba cartoon ne thamjage matangda leisina koi narol thodangi hawa do leirang do aduni hawa do leirang do sida khabar parga halni si haina bani kai hagida sengdok sengdin mayam sina no makang di na haiba amasina kum hoine nambul turena bu hena sengkrena sum sengdok bodo amana je tongnari mayam sini khabarda adu numit mangai manung changjara kadabani ai changjoroi ni kari power lai kaina haji onari ba mayam sing si yamna khoi sida pen daba mayam ma khon tholokpa adu mayam sum thengnari kari tholokada haidi chapcha khangmangamde aduni aji yamna leiba Manipur situation da amna fajaba dum baba wan tholeba cartoon thamjage pathang da leisina khoi People's Chronicle ki Motly Monday aduni Motly Monday sida ngasai gi kanoni ruling da leba kangbu mu oidoni oibesida kari haige da if only the present crisis over and the normalcy restored I could aim hard for the same lesson ada haji khoi leireba present crisis si loigraba adagi normalcy la aba adu tadi CM gi oinabagi list da yaurage na phongdokpa adumba yamna wan tholaiba adumba cartoon thamjage nangasi de adum ELITETV gi test of cartoon mahaw matanga solution jare meng tabiri busing bomukala khuram jabolona na kanenda biya thine jari pinabirsi Neuro patients get matangayaba specialized hospital, neuro emergency trauma net multi speciality hospital singjay mathak tongtham likai da handuk chare. Hospital asna maruina BP stroke brain tumor lamiki khudong thiba spinal disc prolapse spinal tumor amadi migraine chingba layengli. Hospital asida neuro gi layeng bada changba afaba makal gi khusu khulai amadi machine marang kaida lay machina kokal mari lenaba tongan tonba makal gi anaba sing ningthina layengli. lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba lainguna maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layingli hospital asida ataba mamalda laying matanatana OPD general amadi ICU beds operation medicine x-ray amadi lab ka maili nabasnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 700553416 natraga 8974572154 da pau phabirak yagani